Manipur top channel की मैं कह मारुइबा पाउखरोइना नरेंद्र मोदी ना इबा दी इमरजेंसी डायरी को लेरिक अमा थंबाल सलेन फोंख्री मितै एस टी लिस्ट की लखथोकलंबा MLRN LRX सेमदुना सिंगतम खाइदोकलंबदगी ngasi खतना सेनाबा सिथोलकनी बेरेन थमखिबा मचंग ओइबसिंग सोयरंबा मयाम असे सेमदोकनबा होनबदा मियाम अवापा मी उनबनी सेमदोकत्रिबा फावबा इसागी ओइबा अचुंबा लंबी सेमंगमलोइ नकलानी की मियोइसिंग कौदुन वरी सानाबगी थबकसिंग चथरी अथुबदा फ्री मूवमेंट जहनबगा लोइनना माउसागी पुंसी हंजिलरगनी थाजै प्राइम मिनिस्टर मणिपुर लापगी पाउलैति सेंटर IDP सिंग मपुंग फाना रिहेबिटेशन तौनबा अमदी पॉपुलर मिनिस्ट्री अमा सेमबा यानबगी सोल्यूशन अमा पुथोनबा कन्ना होनारी कुमजाई लिसिंग अमा समापन यांखै फाव शेड्यूल ट्राइब की लिस्ट संदन लरंबा मितैबु ST लिस्ट की लखथोलंबा दी मणिपुर लैंड रेवेन्यू एंड लैंड रिफॉर्म्स एक्ट 1960 सेमदुना सिंगतम खाइदोकनबगी ममी ताहलंबा अमदी हाना लैजरंबा इनर लाइन परमिट सिस्टम लखथोलंबा कया असिदगी ngasi खतना सेनबगी फिबम असी यौरखिबनी मसी लखथोलंद्रबदी थोलमलोइ हाइना हानगी मिनिस्टर दंथुमम बेरेन फोंदोख्रि हानगी PM प्राइम मिनिस्टर इंदिरा गांधी ना प्राइम मिनिस्टर ओइरिंगे इन कुमजा लिसिंग अमगा समापन गो हुमद्रागा मंगादा नेशनल इमरजेंसी लखथोखिबा दुगा मरी लेंगना प्राइम मिनिस्टर नरेंद्र मोदी ने इबा दी इमरजेंसी डायरी हाइना मिथुनबा लाइरिक अमा नित्यापा चुथिकता लेबा थंबाल सलेन पांथोखिबा फोंबगी थरमदा मथकि वाफम असे नोंथोम बेरेन फोंथोखिबनी लाइरिक फोंबगी थरम अदु बीजेपी मणिपुर प्रदेश की प्रेसिडेंट अधिकारी मयुम सरदा MLA गोविदास कोंथौजम MLA खोंगवताबम इबोमसा हानगी मिनिस्टर ओलुखोई सरुयाखी थौरम अदु वांगांगलदुन हानगी मिनिस्टर नोंथोम बेरेना कुमजा इंग्लिशिंग अमगा समापन यांखै फावबा ST लिस्ट यावदुना लैजरंबा मितै मैतैबु ST लिस्ट की कनाना लखथोखिबनो इनर लाइन परमिट सनरंबा अदु कनागी मतमदा लखथोखिबनो हाइन हांगदुना पुन हिंगमिनरंबा मणिपुर करिगिदमक सिंग मसुम तम खाइदोक्तुना MLRN LRX सनहंदुना तोखाई तहनखिबा सिगुंबा ममांग तक सोयरंबा कया असि भारतीय जनता पार्टी BJP लेंगक लाखपरिगी सोयरंबा कया सेमदोकनबा होनदुना लाखि सोयरंबा मयाम सेमदोकनबा होनबदा हौजिक मणिपुर मियाम अवाबा मेयुनरिबनी दुबो असोयबसिंग सेमदोक्त्रिबा फावबा इसागी ओइबा अचुंबा लंबी सेमंगमलो हेबा वफम थमखि मणिपुर माउसागी फिबम हंजिलक्नबा होनबदा यूनियन होम मिनिस्टर अहिंग तुंबा नति हेबा वफम थमलदुना एन बिरेन हाई मितै पाइटी अमसुम थदौगी मियोइसिंग दिल्ली तोंगान तोंगान कौदुन वरी सानबगी थबक चथरी अथुबा मतमदा फ्री मूवमेंट जहनबगा लोइना माउसागी पुंसिदा हंजिलक्पा ngमलगनी हाइबगी थाजबसु थमखि माना मखा तारादुना कनागुमा मियोइ खरना BJP लेंगा असिदा inclusiveness लेती है फोंदोखिबा लेबथिबनी मणिपुर खुंदामिनरिबा फुरु कुंथ्रागोमदोइ कुंथ्रागा मरीरोंगी नाटकी युमसिंग संगाई पाक सादुना थमबगरोइना मसा मसागी फुरु की आइडेंटिटी मंगनना पोलम सैरम कया अमा स्टेट लेंगाना थमदुना inclusive ओइ हाइबा मयेक सिंगख्रे अदुबा inclusive हाइरिबा दु मिरमदिगी संलकपा मितो मियानचा सिंग पुना लेमिननाबिगी वखलोन ओइबा ताराबदी मधु याबंगलोइ मरमदी एखोइ मितैगी मिसिंग यामदी हानदगी लेमिनरगलबा फुरुपसिंगी मिसिंग असुकी मति यामदी माउ मारामदी मसिंग लिसिंग यांखै फावबु यौद्रि हाइन स्पोंदोकी ngasi phonglipa lairik asigi matangna palladuna hanagi minister en berena hai kumja inglising amaga samapan go humdraga mangara congress na thamkiba emergency edu karigidamak thamkibano haibadu miyamda awareness oina bahaiduna lairik oina ithoktuna phongmani matam adu congress langana manipuri gi journalist kaya congress ki mathakta paw haplupagi damak jail namsinduna thambiki मासिगुंबा मियामना लाइरिक असिबु पाबिदुना डेमोक्रेसी खुंगाउनबा पॉलिटिकल पार्टी असि करमबनो हाइबा खांदोकमिना सेन सुफोंदोकी लाइरिक फोमगी थोरमदुगी नकलदा पाउमिशन हंगबु वहांगामगी पाखुमदा हानगी मिनिस्टर एन बेरेना प्राइम मिनिस्टर नरेंद्र मोदी जुलाई थार मणिपुर लाक्लबा याय हाइरिबसिगी सबसाब पाउ लैत्रि हेना फोंदोकी मागना मखा तारादुना मणिपुर खुमजा इंग्लिशिंग अनिगा कुनगो हुमदोगी मे अहुमदिगी थोलखिबा इरांगसिना मरम ओइदना रिलीफ कैंपसिंग द लैरिबा आइडेंटिटी सिंग थेंगनरिबा अवाबा मदि खुदोंसादबसिंग असि कोकनबा सेंटरनसु अंगम थाक्तोनरी अथुबा मतम स्टेट असिदा फ्री मूवमेंट लेहननबा IDP सिंग मपुंफाना रिहेबिटेशन तौनबा अमदि पॉपुलर मिनिस्ट्री अमा सेम यानबगी सोल्यूशन अमा पुथोक्तुना कन खोटनरी हाइना स्पोंदोकी अमरमदा लाइरिक फोंबगी थौरमदुदा वांगांगलदुना BJP मणिपुर प्रदेश की प्रेसिडेंट एसराना मणिपुरदा हाउस इलेक्शन की खनबा मतम नति मणिपुर माउसागी फिबम हंजिलंगनबा चंगसिलिबा खोंथांग असिदा म्यामगी म्यूट सिंग अमदि पॉलिटिकल पार्टी खुदेमुना सुकमिना साइखि
ꯑꯃꯔꯣꯝꯗꯅ MHAꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯗꯤꯜꯂꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯍꯨꯝꯁꯨꯕ ꯔꯥꯎꯟꯒꯤ ꯃꯤꯐꯝꯗ ꯀꯣꯀꯣꯃꯤ ꯑꯃꯨꯀꯣ ꯑꯃꯗꯤ ꯐꯣꯛꯁ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯤ꯫ ꯃꯃꯥꯡꯗ ꯌꯥꯅꯈꯤꯕ ꯋꯥꯐꯝꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯎꯅꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯂꯝꯒꯅꯤ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕ꯫ MHAꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯗꯤꯜꯂꯤꯗ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯑꯍꯨꯝꯁꯨꯕ ꯔꯥꯎꯟꯒꯤ ꯃꯤꯐꯝꯗ ꯀꯣꯀꯣꯃꯤ ꯑꯃꯨꯀꯣ ꯑꯃꯗꯤ ꯐꯣꯛꯁ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯅꯕ ꯋꯥꯔꯦꯞ ꯂꯧꯈ꯭ꯔꯦ꯫ ꯂꯣꯏꯅꯅ ꯁꯦꯟꯇꯔꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝ ꯑꯦꯐꯤꯌꯔꯁ MHAꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯂꯥꯛꯂꯤꯕ ꯖꯨꯟ 30ꯗ ꯎꯅꯅꯕ ꯀꯧꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 17ꯅ ꯁꯥꯕ ꯀꯣꯀꯣꯃꯤ ꯑꯃꯨꯀꯣ ꯑꯃꯗꯤ ꯐꯣꯛꯁꯀꯤ ꯃꯤꯍꯨꯠꯁꯤꯡ MHAꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯎꯅꯔꯨꯅꯕ ꯍꯌꯦꯡ ꯗꯤꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯂꯒꯅꯤ꯫ ꯉꯔꯥꯡ ꯃꯅꯤꯄꯨꯔ ꯄ꯭ꯔꯦꯁ ꯀ꯭ꯂꯕꯇ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯃꯨꯀꯣ ꯀꯣꯀꯣꯃꯤ ꯑꯃꯗꯤ ꯐꯣꯛꯁꯀꯤ ꯃꯤꯍꯨꯠꯁꯤꯡꯒ ꯄꯨꯟꯅ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯀꯣꯀꯣꯃꯤꯒꯤ ꯀꯟꯚꯦꯅꯔ ꯈꯨꯔꯥꯏꯖꯝ ꯑꯊꯧꯕꯅ ꯍꯥꯏ ꯂꯥꯛꯂꯤꯕ ꯖꯨꯟ 30ꯗ MHA ꯎꯅꯅꯕ ꯋꯥꯔꯦꯞ ꯑꯁꯤ ꯉꯔꯥꯡ ꯍꯣꯇꯦꯜ ꯏꯝꯐꯥꯜꯗ ꯂꯨꯞ ꯑꯍꯨꯝ ꯑꯁꯤꯅ ꯑꯄꯨꯟꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡ ꯂꯧꯔꯛꯄꯅꯤ꯫ ꯉꯁꯤ ꯐꯥꯎꯕꯗ ꯆꯍꯤ 2 ꯍꯦꯜꯂꯕ ꯏꯔꯥꯡ ꯑꯁꯤ ꯐꯒꯠꯂꯛꯄꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ꯫ ꯏꯔꯥꯡ ꯑꯁꯤꯒꯤ ꯕꯣꯔꯣꯏꯁꯤꯟꯕ ꯄꯨꯔꯛꯄꯒꯤ ꯐꯤꯕꯝ ꯂꯩꯇꯕꯅ ꯂꯨꯞ ꯑꯍꯨꯝ ꯑꯁꯤꯅ ꯄꯨꯟꯅ ꯆꯠꯇꯨꯅ MHAꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯎꯅꯗꯨꯅ ꯆꯞ ꯃꯥꯟꯅꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨ ꯊꯝꯂꯨꯅꯕ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯣꯡꯊꯥꯡ ꯑꯁꯤ ꯄꯥꯏꯈꯠꯂꯛꯄꯅꯤ꯫ ꯍꯌꯦꯡ ꯅ꯭ꯌꯨ ꯗꯤꯜꯂꯤꯒꯤꯗꯃꯛ ꯏꯝꯐꯥꯜ ꯊꯥꯗꯣꯛꯀꯗꯧꯔꯤꯕ ꯑꯄꯨꯟꯕꯒꯤ ꯃꯤꯑꯣꯏ 17 ꯑꯗꯨ ꯑꯃꯨꯀꯣ ꯑꯃꯗꯤ ꯀꯣꯀꯣꯃꯤꯗꯒꯤ ꯃꯤꯑꯣꯏ 8 ꯑꯃꯁꯨꯡ ꯐꯣꯛꯁꯇꯒꯤ ꯃꯤꯑꯣꯏ 5 ꯌꯥꯎꯔꯤ꯫ ꯃꯃꯥꯡꯊꯛꯇ ꯂꯨꯞꯁꯤꯡ ꯑꯁꯤꯅ MHAꯒ ꯎꯅꯔꯨꯕ ꯃꯇꯝꯗ ꯊꯝꯈꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨ ꯍꯟꯗꯛꯁꯨ ꯑꯄꯨꯟꯕꯒꯤ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯄꯥꯝꯅꯔꯤꯕ ꯗꯤꯃꯥꯟꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯊꯝꯗꯨꯅ ꯇꯛꯁꯤꯟꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯤꯌꯥꯝꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯄꯥꯝꯗꯨꯅ ꯂꯥꯛꯂꯤꯕ ꯂꯨꯞꯁꯤꯡ ꯄꯨꯟꯁꯤꯟꯗꯨꯅ ꯑꯃꯠꯇ ꯑꯣꯏꯅ ꯆꯠꯃꯤꯟꯅꯕ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯍꯟꯗꯛꯀꯤ ꯈꯣꯡꯊꯥꯡ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯒꯤ ꯃꯅꯨꯡꯆꯟꯅ ꯃꯃꯥꯡꯗ MHAꯒ ꯎꯅꯔꯨꯕ ꯑꯗꯨꯗ ꯊꯝꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯇꯛꯁꯤꯟꯒꯅꯤ ꯍꯥꯏꯈꯤ꯫ ꯂꯣꯏꯅꯅ ꯃꯃꯥꯡꯗ MHAꯒ ꯌꯥꯅꯕ ꯄꯨꯔꯛꯈ꯭ꯔꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯐꯥꯎꯕ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤꯕꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯟꯗꯛ ꯎꯅꯕ ꯑꯁꯤꯗꯗꯤ ꯌꯥꯅꯈ꯭ꯔꯕ ꯋꯥꯐꯝꯁꯤꯡ ꯊꯕꯛꯇ ꯑꯣꯟꯊꯣꯛꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯎꯅꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯊꯝꯒꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕ ꯑꯃꯗꯤ ꯀꯔꯤ ꯐꯤꯔꯦꯞ ꯂꯧꯒꯅꯤ ꯍꯥꯏꯕ ꯑꯗꯨ ꯂꯨꯞ ꯑꯍꯨꯝ ꯑꯁꯤꯅ ꯄꯨꯟꯁꯤꯟꯗꯨꯅ ꯋꯥꯔꯦꯞ ꯂꯧꯃꯤꯟꯅꯒꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯑꯃꯔꯣꯝꯗꯅ ꯅꯥꯒꯥ ꯅꯨꯄꯤ ꯑꯃ ꯌꯥꯎꯅ ꯋꯤꯡꯒꯔ ꯗ꯭ꯔꯥꯏꯚꯔ ꯐꯨꯔꯨꯕꯒꯤ ꯋꯥꯊꯣꯛ ꯌꯥꯁꯤꯟꯅꯈ꯭ꯔꯦ꯫ ꯊꯥ ꯑꯁꯤꯒꯤ 13ꯇ ꯎꯈ꯭ꯔꯨꯜ ꯆꯦꯟꯕ ꯋꯤꯡꯒꯔ ꯑꯃꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯗꯤ ꯅꯥꯒꯥ ꯅꯨꯄꯤ ꯑꯃꯕꯨ ꯀꯨꯀꯤꯁꯤꯡꯅ ꯃꯪꯀꯣꯠ ꯆꯦꯄꯨ ꯈꯨꯜ ꯃꯅꯥꯛꯇ ꯐꯨꯈꯤꯕ ꯋꯥꯊꯣꯛꯀꯤ ꯃꯇꯥꯡꯗ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯈ꯭ꯔꯦ꯫ ꯂꯤꯇꯥꯟ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯉꯁꯤ ꯂꯤꯇꯥꯟ ꯑꯦꯔꯤꯌꯥꯒꯤ ꯀꯨꯀꯤ ꯚꯤꯂꯦꯖ ꯆꯤꯞꯁꯤꯡ ꯑꯃꯗꯤ ꯇꯥꯡꯈꯨꯜ ꯂꯨꯆꯤꯡꯕꯁꯤꯡ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯟꯗꯤꯁꯟ ꯈꯔꯗꯤ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯈꯤꯕꯅꯤ꯫ ꯌꯥꯁꯤꯟꯅꯕ ꯀꯟꯗꯤꯁꯟꯁꯤꯡ ꯑꯗꯨꯗꯤ ꯃꯪꯀꯣꯠ ꯆꯦꯄꯨꯒꯤ ꯖꯨꯔꯤꯗꯤꯛꯁꯟ ꯃꯅꯨꯡꯗ ꯑꯆꯠ ꯑꯋꯣꯛꯇ ꯍꯔꯥꯁꯃꯦꯟ ꯄꯤꯕꯒꯤ ꯊꯕꯛ ꯆꯠꯊꯔꯛꯂꯕꯗꯤ ꯃꯑꯣꯡ ꯑꯃꯠꯇꯗ ꯌꯥꯁꯤꯟꯅꯕ ꯇꯧꯗꯕ, ꯃꯪꯀꯣꯠ ꯆꯦꯄꯨꯒꯤ ꯆꯤꯞꯅ ꯇꯥꯡꯈꯨꯜꯒꯤ ꯀꯜꯆꯔ, ꯀꯁꯇꯝ ꯑꯃꯗꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯣꯐ ꯂꯦꯟ ꯑꯣꯅꯔꯁ ꯇꯥꯡꯈꯨꯜ ꯅꯥꯒꯥꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ, ꯃꯪꯀꯣꯠ ꯆꯦꯄꯨꯒꯤ ꯆꯤꯞꯅ ꯄꯨꯡ 49ꯒꯤ ꯃꯅꯨꯡꯗ ꯃꯪꯀꯣꯠ ꯆꯦꯄꯨꯒꯤ ꯌꯨꯝ ꯃꯁꯤꯡ ꯑꯃꯁꯨꯡ ꯚꯤꯂꯦꯖ ꯁꯦꯟꯁꯁꯀꯤ ꯗꯦꯇꯦꯜ ꯇꯥꯡꯈꯨꯜ ꯅꯥꯒꯥ ꯂꯣꯟꯗ ꯁꯤꯟꯅꯕ, ꯂꯣꯏꯅꯅ ꯖꯨꯂꯥꯏ 1 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯖꯨꯟ 13ꯒꯤ ꯊꯧꯗꯣꯛꯇ ꯁꯣꯛꯈꯤꯕ ꯚꯤꯛꯇꯤꯝꯁꯤꯡꯗ ꯀꯝꯄꯦꯟꯁꯦꯁꯟ ꯑꯣꯏꯅ ꯂꯨꯄꯥ 5,00,000 ꯄꯤꯕ ꯍꯥꯏꯕ ꯀꯟꯗꯤꯁꯟꯁꯤꯡ ꯑꯁꯤꯅꯤ꯫ ꯖꯨꯟ 13ꯒꯤ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯍꯟꯈꯤꯕ ꯑꯦꯜ, ꯂꯨꯟꯃꯤꯡꯖꯣꯏ ꯑꯄꯣꯛꯄ ꯑꯦꯜ, ꯉꯝꯖꯪ ꯕꯤ, ꯉꯝꯃꯤꯟꯂꯨꯡ ꯑꯄꯣꯛꯄ ꯂꯦꯠ ꯂꯨꯟꯁꯦ ꯑꯃꯁꯨꯡ ꯑꯦꯜ, ꯂꯨꯟꯍꯥꯎ ꯑꯄꯣꯛꯄ ꯑꯦꯜ, ꯍꯝꯂꯥꯜꯕꯨ ꯌꯥꯁꯤꯟꯅꯕꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯅꯥꯀꯜ ꯑꯅꯤꯃꯛꯅ ꯀꯟꯗꯦꯝ ꯇꯧꯈꯤ꯫ ꯑꯗꯨ ꯇꯦꯟꯇꯛꯅ ꯑꯁꯨꯝꯅ ꯃꯌꯥꯝꯅ ꯊꯝꯖꯒꯦ꯫ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯈꯥ ꯇꯥꯕ ꯑꯅꯧꯕ ꯑꯞꯗꯦꯠ ꯃꯌꯥꯝ ꯄꯨꯟꯅ ꯉꯥꯏꯃꯤꯟꯅꯁꯦ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫